ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯕꯥꯞꯅ ꯁꯥꯗꯨꯅ ꯏꯖꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯈꯨꯗꯥꯡꯒꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯄꯨꯂꯩꯔꯣꯝꯕ ꯀꯛꯋꯥꯗꯒꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯃꯅꯤꯊꯣꯏ ꯏꯝꯐꯥꯜꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯜꯂꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯅꯤꯊꯣꯏꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯌꯧꯒꯗꯕ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯂꯛꯄ ꯃꯇꯝ ꯑꯗꯣ ꯌꯥꯝꯅ ꯉꯜꯂꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨ ꯂꯃꯈꯥꯡꯗ ꯌꯥꯔꯛꯇꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯨꯝꯊꯍꯜꯂꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯁꯦꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯉꯥꯏꯔꯤ꯫ ꯃꯇꯝ ꯈꯔ ꯆꯪꯂꯤ ꯒꯥꯔꯤ ꯑꯗꯨ ꯁꯦꯝꯕꯗ꯫ ꯒꯥꯔꯤ ꯑꯗꯨ ꯌꯥꯔꯗꯨꯅ ꯃꯌꯥꯝꯁꯨ ꯇꯣꯡꯈꯠꯂꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯅꯤꯊꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯅꯤꯊꯣꯏ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯍꯧꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯀꯨꯝꯊꯕꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯖꯩ꯫ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯔꯝꯃꯤ꯫ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨ ꯅꯨꯡꯁꯤꯅ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯤ ꯃꯝꯕꯅ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯗ꯭ꯔꯦ꯫ ꯃꯅꯤꯊꯣꯏ ꯃꯍꯥꯛꯀꯤ ꯕꯦꯒ ꯃꯆꯥ ꯑꯃꯗ ꯇꯨꯡꯗ ꯄꯣꯏ꯫ ꯑꯗꯨꯒ ꯁꯨꯏꯠꯀꯦꯁ ꯑꯃꯅ ꯃꯈꯨꯠꯇ ꯌꯥꯜꯂꯗꯨꯅ ꯃꯌꯨꯝ ꯌꯧꯒꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯍꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯝꯈꯤꯕꯅ ꯂꯝꯕꯤ ꯑꯗꯨꯗꯗꯤ ꯃꯤ ꯀꯅꯥ ꯑꯃꯁꯨ ꯆꯠꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯨꯝꯗꯤ ꯈꯔ ꯇꯥꯝꯂꯤ꯫ ꯂꯝꯕꯤ ꯑꯗꯨꯁꯨ ꯃꯩ ꯊꯥꯟꯗꯕꯅ ꯑꯃꯝꯕ ꯑꯗꯨꯗ ꯃꯅꯤꯊꯣꯏ ꯃꯊꯟꯇꯅꯤ ꯆꯠꯂꯤꯕ ꯑꯗꯨ꯫ ꯂꯝꯕꯤ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯂꯝꯕꯤꯒꯤ ꯑꯣꯏ ꯌꯦꯠꯇ ꯀꯧꯖꯦꯡ ꯍꯔꯧꯅ ꯃꯅꯤꯡ ꯇꯝꯅ ꯈꯣꯡꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯊꯥꯖꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯅꯤꯊꯣꯏ ꯊꯥꯖꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄ ꯑꯗꯨꯗꯗꯤ ꯆꯠꯂꯝꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯇꯞꯊꯔꯗꯨꯅ ꯊꯥꯖꯒꯤ ꯃꯌꯨꯝ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯣꯟꯅ ꯌꯦꯡꯖꯕꯒꯨꯝ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯅꯤꯊꯣꯏ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯗ ꯆꯞ ꯂꯦꯞꯄꯤ ꯆꯠꯂꯝꯕ ꯑꯗꯨ꯫ ꯑꯗꯨꯒ ꯊꯥꯖꯒꯤ ꯌꯨꯝ ꯑꯗꯣꯝꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯁꯥ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯄꯤ꯫ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯦ꯫ ꯆꯤꯛꯂꯕ ꯀꯅꯥ ꯑꯃꯠꯇ ꯆꯠꯄ ꯎꯗ꯭ꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯅꯤꯊꯣꯏꯗꯤ ꯋꯥꯈꯜ ꯑꯃꯗ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯊꯣꯏ ꯆꯤꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜ ꯑꯗꯨ ꯈꯣꯟꯊꯥꯡ ꯌꯩꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝꯅꯁꯨ ꯇꯧꯔꯛꯏ꯫ ꯃꯅꯤꯊꯣꯏꯁꯨ ꯇꯨꯡꯗ ꯃꯤ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯨꯕꯗ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦ, ꯀꯅꯥꯁꯨ ꯏꯟꯅꯔꯛꯂꯝꯗꯦ꯫ ꯃꯅꯤꯊꯣꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯦ꯫ ꯃꯅꯤꯊꯣꯏꯒꯤ ꯇꯨꯡꯗ ꯄꯣꯔꯤꯕ ꯕꯦꯒ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯇꯨꯡꯗꯒꯤ ꯌꯥꯟꯕꯒꯨꯝꯅ ꯆꯤꯡꯕꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯃꯅꯤꯊꯣꯏ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ, ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯗꯥꯃꯅꯤ ꯍꯥꯏꯕꯒꯨꯝꯅ ꯅꯥꯁꯣꯟꯅꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯏꯀꯩ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯤꯊꯣꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯗꯨ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯝꯕ ꯑꯣꯏꯕꯅ ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯃꯅꯤꯊꯣꯏꯒꯤ ꯋꯥꯈꯜꯗ ꯃꯌꯨꯝ ꯊꯨꯅ ꯌꯧꯅꯤꯡꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯂꯩꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯃꯅꯤꯊꯣꯏ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯒ ꯃꯅꯤꯊꯣꯏꯅ "ꯏꯃꯥ! ꯏꯃꯥ!" ꯀꯧꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯗꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯆꯥꯅ ꯀꯧꯖꯕ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯅꯤꯊꯣꯏꯁꯨ ꯃꯃꯥ ꯀꯧꯕ ꯑꯗꯨ ꯇꯥꯗ꯭ꯔꯕ ꯑꯗꯨꯗ ꯃꯄꯥꯕꯨ ꯑꯃꯨꯛ ꯀꯧꯖꯔꯛꯏ꯫ "ꯕꯕꯥ! ꯕꯕꯥ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯄꯅ ꯃꯄꯥ ꯑꯗꯨ ꯃꯄꯥꯜꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯏꯕ ꯑꯗꯨ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯨꯝꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯃꯄꯥ ꯑꯗꯨ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ "ꯀꯅꯥꯅꯣꯅꯦ ꯌꯥꯆꯪꯉꯛꯄ ꯑꯁꯤꯗ?" ꯃꯅꯤꯊꯣꯏ ꯃꯃꯥ ꯃꯄꯥꯕꯨ ꯇꯠꯇꯅ ꯀꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯜꯗ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯥ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯊꯣꯏꯅ "ꯕꯕꯥ, ꯑꯩ ꯍꯜꯂꯛꯑꯦ." ꯃꯄꯥ ꯑꯗꯨ ꯃꯆꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ "ꯍꯩꯃꯥ!
ꯏꯆꯥ ꯂꯥꯛꯂꯦꯗꯅ ꯑꯩꯗꯤ ꯏꯆꯥꯅꯤ ꯈꯪꯗꯗꯨꯅ ꯈꯨꯝꯂꯨꯗ꯭ꯔꯤ ꯑꯗꯨ ꯉꯥꯏꯈꯣ ꯃꯩ ꯑꯣꯛꯈꯤꯁꯤ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯅꯆꯥ ꯂꯥꯛꯏꯅꯦꯍꯦ ꯃꯅꯤꯊꯣꯏꯅ ꯕꯕꯥ ꯏꯃꯥꯗꯣ ꯀꯩꯗꯧꯔꯤꯅꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯕꯁꯨ ꯇꯥꯗꯦ ꯃꯄꯥꯅ ꯅꯃꯥꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯝꯒꯅꯤ ꯑꯗꯨꯅ ꯇꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯏꯄꯥ ꯅꯃꯥꯁꯨ ꯀꯧꯊꯣꯔꯛꯀꯦ ꯃꯩꯁꯨ ꯂꯧꯊꯣꯛꯎꯈꯤꯒꯦ ꯉꯥꯏꯔꯝꯃꯨꯀꯣ ꯃꯅꯤꯊꯣꯏꯅ ꯍꯣꯏ ꯕꯕꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯆꯥ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯈꯨꯠꯇ ꯃꯩ ꯆꯨꯈꯠꯅꯕ ꯆꯦ ꯑꯃ ꯃꯩꯈꯦꯠ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯩ ꯆꯨꯈꯠꯅꯕ ꯃꯃꯥ ꯑꯗꯨ ꯍꯥꯏꯔꯛꯏ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯁꯨ ꯈꯔ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯄꯥꯁꯨ ꯈꯨꯟꯖꯤꯟ ꯐꯥꯎꯕ ꯏꯆꯥ ꯉꯥꯏꯍꯜꯂꯝꯕ ꯌꯥꯕꯅꯤ ꯑꯗꯨ ꯂꯥꯛꯑꯣ ꯃꯩꯁꯦ ꯀꯥꯟꯊꯣꯛꯑꯣ ꯂꯥꯛꯑꯣ ꯀꯗꯥꯏ ꯅꯪꯒꯤ ꯕꯦꯒꯇꯣ ꯑꯩ ꯄꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯃꯅꯤꯊꯣꯏꯅ ꯍꯥꯏꯔꯛꯏ ꯃꯅꯤꯊꯣꯏꯅ ꯏꯃꯥ ꯑꯩꯁꯦ ꯐꯅ ꯉꯟꯅꯗꯤ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯅ ꯇꯣꯡꯂꯛꯄ ꯒꯥꯔꯤ ꯑꯗꯣ ꯂꯝꯕꯤꯗ ꯌꯥꯔꯛꯇꯗꯅ ꯑꯃꯨꯛ ꯄꯜꯂꯛꯑꯕꯅꯤ ꯑꯗꯨꯗ ꯊꯦꯡꯗꯣꯛꯈꯤꯕꯅꯤꯗ ꯑꯗꯣ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤ ꯏꯒꯣꯟ ꯑꯣꯜꯂꯝꯃꯦꯗꯅ ꯌꯥꯝꯅ ꯍꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯆꯥꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯏꯆꯥꯅ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗꯕꯗꯨꯗ ꯇꯧꯔꯤꯅꯤ ꯃꯅꯤꯊꯣꯏꯅ ꯑꯗꯣ ꯏꯃꯥ ꯊꯥꯖꯈꯣꯏꯒꯤ ꯌꯨꯝ ꯑꯗꯣ ꯀꯅꯥꯁꯨ ꯂꯩꯅꯗꯕꯒꯨꯝ ꯃꯩ ꯏꯃꯝ ꯍꯧꯏ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯏꯁꯨꯛ ꯁꯨꯛꯏ ꯃꯈꯣꯏ ꯌꯨꯝꯗꯒ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯌꯥꯔꯣꯏꯅꯦ ꯃꯈꯣꯏ ꯃꯗꯣꯝꯆꯥꯗꯣ ꯄꯨꯔꯥ ꯍꯤꯡꯁꯥꯕꯤꯅꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯃꯗꯨ ꯂꯩꯔꯤꯈꯣꯏ ꯌꯥꯔꯣꯏꯅꯦ ꯌꯨꯝ ꯑꯗꯣ ꯌꯨꯝ ꯑꯣꯏꯔꯣꯏꯕ ꯑꯁꯨꯝꯅ ꯃꯅꯤꯊꯣꯏꯅ ꯍꯥꯏꯔꯤꯉꯩꯗ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯅ ꯋꯥ ꯊꯠꯂꯗꯨꯅ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯅꯃꯥꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯍꯜꯂꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯅꯪ ꯍꯛꯆꯥꯡ ꯁꯤꯡꯊꯣꯛ ꯂꯥꯛꯑꯣ ꯈꯔ ꯇꯦꯛꯈꯠꯅꯕ ꯏꯔꯨ ꯂꯨꯖꯊꯣꯛꯎ ꯂꯥꯛꯑꯣ ꯑꯗꯨꯒ ꯆꯥꯛ ꯑꯗꯣ ꯆꯥꯊꯣꯛꯂꯒ ꯄꯣꯊꯥꯅꯕ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯏꯆꯥꯁꯨ ꯏꯔꯨꯖꯔꯨꯔꯣ ꯏꯃꯥ ꯆꯥꯛꯈꯨꯝꯗ ꯆꯪꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥ ꯑꯗꯨꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯅꯤꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯅꯤꯊꯣꯏ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯃꯊꯛꯇ ꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯂꯩꯔꯤꯕ ꯊꯥꯖꯒꯤ ꯐꯣꯇꯣ ꯑꯗꯨꯒ ꯃꯤꯆꯥꯟꯅꯔꯨꯔꯦ ꯃꯤꯀꯨꯞ ꯑꯗꯨ ꯃꯍꯧꯁꯥ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯏꯔꯤꯜ ꯑꯃꯗ ꯃꯅꯤꯊꯣꯏꯒꯤ ꯊꯃꯣꯏ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯤꯍꯨꯜ ꯈꯪꯆꯣꯡ ꯆꯣꯡꯉꯛꯏ ꯑꯗꯨꯒ ꯃꯤꯠꯂꯨ ꯑꯗꯨꯗꯒꯤ ꯀꯔꯝꯅꯅꯣ ꯈꯪꯗꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯃꯅꯤꯊꯣꯏꯁꯨ ꯊꯥꯖꯕ ꯀꯨꯏꯅ ꯎꯔꯨꯗꯕ ꯑꯗꯨꯗ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯊꯃꯣꯏ ꯁꯣꯟꯊꯕꯅꯤ ꯈꯟꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯐꯣꯇꯣ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯃꯅꯤꯊꯣꯏꯅ ꯊꯥꯖ ꯅꯪꯒꯤ ꯗꯥꯃꯅꯤꯅꯦ ꯉꯁꯤꯗꯤ ꯂꯥꯛꯑꯦ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯊꯥꯖꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯗꯨꯅ ꯂꯩꯔꯗꯕꯅꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯊꯥꯖꯒꯤ ꯅꯨꯡꯁꯤ ꯃꯩꯊꯣꯡꯁꯦ ꯎꯖꯔꯅꯤꯀꯣ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯗꯣꯏꯅꯤ ꯑꯗꯣ ꯗꯥꯃꯅꯤꯅ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯂꯩꯔꯛꯑꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯁꯦ ꯍꯌꯦꯡ ꯄꯤꯗꯣꯏꯅꯤ ꯅꯪꯉꯣꯟꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯔꯨꯖꯔꯕ꯭ꯔꯣ ꯆꯥꯛ ꯂꯣꯏꯔꯦ ꯃꯅꯤꯊꯣꯏꯅ ꯈꯔ ꯈꯪꯅ ꯏꯃꯥ ꯂꯨꯗ꯭ꯔꯤꯌꯦ ꯂꯨꯒꯦꯅ ꯐꯤ ꯍꯣꯡꯂꯤꯌꯦ ꯂꯨꯔꯛꯑꯒꯦ ꯐꯠ ꯐꯠ ꯃꯃꯥꯅ ꯊꯨꯔꯣ ꯑꯗꯨꯗꯤ ꯃꯅꯤꯊꯣꯏꯅ ꯊꯥꯖꯒꯤ ꯐꯣꯇꯣ ꯑꯗꯨ ꯑꯃꯨꯛ ꯊꯥꯖ ꯗꯥꯃꯅꯤ ꯏꯔꯨꯖꯔꯨꯈꯤꯀꯣ ꯍꯌꯦꯡꯁꯦ ꯊꯨꯅ ꯌꯧꯍꯟꯅꯤꯡꯉꯤ ꯑꯗꯣ ꯋꯥꯔꯕꯁꯨ ꯋꯥꯅ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯉꯥꯏꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤꯊꯣꯏ ꯐꯣꯇꯣ ꯑꯗꯨ ꯊꯝꯂꯝꯂꯒ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯅꯤꯊꯣꯏ ꯆꯥꯛ ꯆꯥꯔꯗꯨꯅ ꯄꯣꯊꯥꯔꯦ ꯃꯅꯤꯊꯣꯏꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯅ ꯋꯥꯔꯗꯨꯅ ꯍꯤꯞꯄꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯅꯤꯊꯣꯏ ꯊꯥꯖ ꯐꯝꯃꯤꯟꯅꯔꯝꯃꯤ ꯊꯥꯖꯅ ꯗꯥꯃꯅꯤ ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯑꯩꯕꯨ ꯀꯨꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯂꯤꯕꯗꯣ ꯑꯩ ꯅꯨꯡꯁꯤꯕꯤꯗꯕ ꯃꯥꯜꯂꯦ ꯑꯁꯨꯝ ꯍꯥꯏꯔꯒ ꯊꯥꯖ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯄꯩꯊꯣꯛꯏ ꯃꯅꯤꯊꯣꯏꯅ ꯁꯥꯎꯔꯅꯨꯕꯁꯦ ꯅꯨꯡꯁꯤꯕꯤ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯊꯥꯖꯁꯦ ꯁꯦꯠꯅ ꯊꯥꯒꯣꯟꯅꯖꯔꯗꯕꯅꯤ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒꯕꯨ ꯈꯥꯏꯗꯣꯛꯅꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯋꯥꯔꯤꯕꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯁꯦ ꯅꯪꯕꯨ ꯎꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯑꯩꯅ ꯍꯣꯠꯅꯔꯨꯕ ꯑꯗꯨꯒꯤ ꯃꯍꯩꯗꯤ ꯌꯥꯜꯂꯤ ꯑꯁꯤꯗꯒꯤꯗꯤ ꯀꯨꯏꯔꯣꯏꯗ ꯑꯁꯤꯗꯒꯤꯗꯤ ꯊꯥꯖꯁꯦ ꯃꯅꯤꯊꯣꯏꯒꯤ ꯁꯪꯒꯥꯏꯗ ꯉꯥꯟꯊꯣꯏꯔꯗꯕꯅꯤ ꯑꯗꯨ ꯊꯥꯖ ꯑꯩ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯂꯩꯔꯛꯏ
ꯑꯗꯣ ꯀꯩꯅꯣ ꯈꯪꯕ꯭ꯔꯣ ꯊꯥꯖꯅ ꯍꯥ ꯀꯩ ꯂꯩꯔꯛꯏꯕ ꯀꯩꯁꯨ ꯂꯩꯔꯛꯑꯝꯃꯣꯏꯗ ꯑꯩꯒꯤꯕꯨ ꯃꯅꯤꯊꯣꯏꯅ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤ ꯋꯥꯅꯦꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯦꯡꯍꯟꯒꯦ ꯈꯜꯂꯝꯕꯅꯦ ꯌꯦꯡꯍꯜꯂꯔꯣꯏꯒꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯀꯥꯟꯗ ꯑꯣꯏꯅ ꯌꯦꯡꯉꯣ ꯊꯥꯖꯅ ꯃꯅꯤꯊꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯥꯖꯅ ꯗꯥꯃꯅꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯖꯕ ꯐꯪꯈꯤꯗ꯭ꯔꯥ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯕ ꯑꯁꯦ ꯃꯄꯣꯛ ꯑꯁꯤꯗ ꯑꯣꯏꯊꯣꯛꯈꯤꯒꯗ꯭ꯔꯥ ꯃꯅꯤꯊꯣꯏꯅ ꯀꯩꯅꯣ ꯊꯥꯖ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯄꯣꯛ ꯑꯁꯤꯗ ꯅꯠꯇꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯗꯕꯅꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯉꯥꯟꯊꯣꯏꯔꯗꯕꯅꯤ ꯊꯥꯖꯅ ꯗꯥꯃꯅꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ ꯃꯅꯤꯊꯣꯏ ꯀꯩꯒꯤ ꯐꯪꯂꯣꯏꯗꯣꯏꯅꯣ ꯑꯩꯅ ꯊꯥꯖꯒꯤ ꯂꯦꯞꯂꯤꯉꯩꯗ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ ꯑꯩꯒꯤ ꯊꯥꯖꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯁꯤꯔꯕꯁꯨ ꯅꯃꯥꯡ ꯊꯥꯅ ꯁꯤꯒꯅꯤ ꯑꯁꯨꯝꯅ ꯊꯥꯖꯕꯨ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯅꯤꯊꯣꯏ ꯊꯥꯖꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯖꯔꯛꯏ ꯑꯁꯨꯝꯅ ꯇꯥꯟꯅꯔꯝꯕꯗꯒꯤ ꯃꯅꯤꯊꯣꯏ ꯑꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯅꯤꯊꯣꯏ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ ꯃꯃꯪ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯀꯔꯤ ꯃꯪꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯛꯏ ꯆꯤꯛꯂ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯞꯇꯨꯅ ꯇꯦꯡꯊꯥꯖꯕꯒꯨꯝ ꯇꯥꯔꯛꯂꯝꯃꯤ ꯃꯅꯤꯊꯣꯏꯁꯨ ꯃꯇꯧ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ ꯃꯅꯤꯊꯣꯏꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ ꯑꯍꯤꯡ ꯑꯁꯤꯗ ꯇꯦꯡꯊꯥꯕꯒꯨꯝꯅꯁꯨ ꯀꯞꯂꯤꯌꯦ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯁꯤꯗꯤ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯦꯡꯂꯦꯅꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯅꯤꯊꯣꯏ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯔꯝꯗꯦ ꯃꯅꯤꯊꯣꯏꯅ ꯑꯁꯤꯗꯤ ꯀꯅꯥꯃꯇꯁꯨ ꯂꯩꯇꯅ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯅ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯉꯤ ꯑꯗꯨꯗꯒꯤ ꯉꯁꯥꯏꯉꯩ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯃꯅꯤꯊꯣꯏ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯍꯤꯞꯄꯤ ꯃꯅꯤꯊꯣꯏ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯑꯗꯨꯗꯒꯤ ꯊꯥꯖꯒꯤ ꯋꯥꯈꯜ ꯑꯗꯨ ꯇꯧꯗꯨꯅ ꯑꯁꯨꯃꯛ ꯍꯤꯞꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯗꯥꯃꯅꯤ ꯑꯁꯨꯝꯅ ꯄꯤꯛꯅ ꯈꯣꯟꯖꯦꯜ ꯑꯃꯗ ꯇꯞꯅ ꯇꯞꯅ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯀꯧꯔꯛꯂꯝꯃꯤ ꯃꯅꯤꯊꯣꯏ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯝꯕ ꯑꯗꯨꯁꯨ ꯍꯦꯟꯅ ꯃꯃꯤꯠ ꯁꯤꯡꯍꯜꯂꯤ ꯃꯅꯤꯊꯣꯏꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅꯔꯥ ꯑꯁꯨꯝꯅ ꯇꯞꯅ ꯁꯣꯟꯖꯩ ꯑꯃꯨꯛꯀꯁꯨ ꯃꯄꯥꯜꯗꯒꯤ ꯗꯥꯃꯅꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯧꯔꯛꯏ ꯃꯅꯤꯊꯣꯏꯅ ꯊꯥꯖ ꯑꯁꯨꯝꯅ ꯃꯅꯤꯊꯣꯏꯒꯤ ꯃꯆꯤꯜꯗꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯃꯅꯤꯊꯣꯏ ꯑꯗꯨ ꯊꯣꯛꯂꯛꯏ ꯃꯄꯥꯟꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯔꯝꯗꯦ ꯃꯅꯤꯊꯣꯏꯅ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯈꯧꯔꯥꯡꯕ ꯏꯊꯧ ꯑꯁꯤꯗ ꯏꯁꯣꯔꯅ ꯍꯛꯊꯦꯡꯅꯅ ꯂꯛꯅꯔꯤꯕ꯭ꯔꯥ ꯊꯥꯖ ꯅꯪꯕꯨ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯋꯥꯈꯜ ꯑꯁꯤ ꯉꯥꯎꯔꯤ ꯑꯩꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯎꯖꯔꯅꯤꯀꯣ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯤꯞꯊꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯃꯇꯝꯁꯤ ꯑꯥ ꯌꯧꯔꯦ ꯅꯪꯕꯨ ꯊꯦꯡꯂꯤꯅꯦꯍꯦ ꯅꯨꯃꯤꯠꯅ ꯅꯝꯁꯤꯟꯕꯗꯣ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯧꯒꯠꯂꯨꯅꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯒꯠꯄꯤꯔꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯧꯗꯣꯛꯄꯤꯔꯤ ꯃꯅꯤꯊꯣꯏ ꯑꯗꯨꯁꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯡꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯃꯅꯤꯊꯣꯏꯅ ꯏꯃꯥ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯃꯃꯥꯅ ꯍꯧꯖꯤꯛꯁꯦ ꯄꯨꯡ 8 ꯇꯥꯗꯧꯔꯕꯅꯤ ꯅꯄꯥꯅꯁꯨ ꯊꯦꯡꯂꯦ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯃꯅꯤꯊꯣꯏꯅ ꯄꯨꯡ 8 ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ ꯑꯗꯨꯒ ꯕꯥꯠꯔꯨꯝ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯐꯝ ꯑꯗꯨ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯤ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯃꯅꯤꯊꯣꯏꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯨꯠ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯂꯩꯔꯤ
wakal aduda awaba amakpa amata layramdi thajigi photo aduda yengdunasu adumak mamon noi asumna layrambana nungthilgi pung 2:30 taraklei manithoi loisilli masindasu isai ngangladuna adudagi mahaki khaw adudagi karigumba ama lokthokduna mahaki phurit pukhe aduda hapchilli aduga thoklei mapal lomda mama pa anisu mangol aduda famduna layrami manithoina masana na tholakpa adu ubada mama na ibungo namu karaidano kesalaga thola iduba manithoina ima aboinaw khoida chalugi unadabasu koiri aduga ai hale haibado khanglam khiroye masu mapana ibungo nangbu ngarang ta lakpada ngairi haying phajana chaloda manithoina yani baba ai unaninge ba mana su lakpaga hairadri haiduna ai warorani aduna ai fal unaragala age pamana hoi hoi adudi ngak fat chaluroko aduga thenglakanu mamdringai de halauko manithoina hoi ima ai tuna halake adu chalukhige asumna mama adu manam namahladuna manithoi adu thongal tamna thokre adubu mama pa ani adudi wadi ngangdena mamin ani adu munna yengnaduna lehawi manithoi wakal amada mathanta momon noksaduna harau harauna lambi aduda lakcherami mama pa da poinaw khoidani haiduna tholakhibani adubu mana lakliba maikai adudi thaja hoironggi maikai dani aduga mahaki phurit ki mathaki pocket aduda makhutna mama aduna yamna nungaiba mun amada laklammi mathanta asumna lakpana thaja hoigi thongal adu yaushilai manithoi khongthang adu khara taptharaduna thaja khoigi thongal maya aduda lepi manithoina thaja tubu karaide leiba jatno imungda thabak tawri basatla masu ai lai haibase khanglam giroiba as kamai tawni karam kokthokani ado masu koktholakit leite asumna mathanta haijaraga lambi adu nakan oyet onthokduna fatfat yenglaga yamna tapna lona okibagum lumduna thaja khoigi thongal adudagi yum adomda yingsilli manithoi ngasai lakpada oiramba mut adu khanghaudana sakham khangom olli harau harau maithong adu momon tokseramba adu mikup aduda mangkre pungmak maksilai awaba numaitaba lagtaknabana kupsinkre masa pumba adusu lepliba khongpham adudi machi lengdana lepi mamit adusu kuptaba makhai yengi asumna ngehak leiraba matungda manithoina karino yumasibo mi kanasu leitraba satla aina uriba sibo asi haiduna thaja khoigi yum adomda tapna sangsilli adubu manithoi masa adu yamna hainadaba ama phaurai mafam aduda changakpada hankro haibagi matagum talakpagum na tawrai manithoi masa adu khangning balang taknaba adugi mayaina adumak changsilai adubu masadadi mafam adu yamna hainadaba amagum tawrai hainadaba manam amashu nuksit aduna amuk humduna mahaki naton aduda phawlai manithoina karino ingkolasina asuk yamna sukliba lambi asisu napi mayam asina khuyawna songlasi phawba khong lambi amata tade kaino moigi yumasibo yumasi mi leinadabagum iman manna phaklang asina asuk yamna kairiba asumna hairaduna manithoi thaja hoigi yum tamna changsilai mahaki miyeng adusu yum adugi mangol adomda yengsiluba matam aduda mangol aduda kanagumba ama famduna leiba adu urai manithoina mangolda famliba asibu kanano asibu aigi thaja natabra asumna hairaga haiphet momon tawjei manithoi manida aigi thajanida ado ai changla iba asibu moigi hujau hingsabi adubu leitaba satla makhoigi madom chado thengnarabadi ai ngasi loire asumna mathanta soli aduga thaja leiriba maikai adomda changsilli aduga manithoina thaja haina kauri thaja kaurakpa aduda haifet yengthurai aduga wa amata hairamdana imunglom aduda chenchinkre aduga thong adusu gamlauna lonchinkre manithoina thaja se thong hango karino
ꯑꯩꯅ ꯀꯧꯔꯒ ꯅꯪꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯑꯁꯤꯕꯣ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯁꯦ ꯁꯦꯡꯅ ꯍꯥꯏꯌꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯤꯊꯣꯏ ꯊꯥꯖꯕꯨ ꯇꯥꯟꯅꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯣꯟꯁꯤꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯏ ꯃꯅꯤꯊꯣꯏꯅ ꯊꯥꯖ ꯊꯥꯖ ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯕꯁꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯣ ꯑꯩꯁꯨ ꯈꯪꯉꯦꯕ ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏꯌꯦ ꯊꯥꯖ ꯁꯦ ꯁꯥꯎꯔꯅꯨꯕ ꯑꯁꯥꯎꯕꯗꯣ ꯐꯥꯊꯔꯣꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯅꯤꯊꯣꯏ ꯊꯥꯖ ꯍꯣꯏꯒꯤ ꯂꯣꯟꯁꯤꯜꯂꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯥꯖꯗꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯈꯨꯝꯂꯛꯂꯝꯗꯦ ꯏꯃꯨꯡ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝ ꯇꯧꯔꯝꯃꯤ ꯃꯅꯤꯊꯣꯏ ꯑꯃꯨꯛꯀꯁꯨ ꯊꯥꯖ ꯊꯥꯖ ꯁꯦ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯑꯣ ꯅꯪꯒꯤ ꯋꯥꯍꯩ ꯑꯃ ꯇꯥꯔꯒ ꯑꯩ ꯍꯜꯂꯁꯨ ꯍꯜꯂꯒꯦ ꯑꯗꯣ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯑꯩ ꯇꯥꯖꯈꯤꯒꯦ ꯀꯨꯏꯔꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯈꯤꯗꯕ ꯁꯦ ꯊꯥꯖ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯔꯛꯑꯣꯕ ꯃꯅꯤꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯉꯩꯗ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯊꯪꯅꯕꯗ ꯈꯪꯍꯧꯗꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯀꯣꯜꯂꯤꯛ ꯊꯥꯗꯕꯒꯤ ꯃꯀꯣꯜ ꯑꯃ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯛꯏ ꯃꯅꯤꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯖ ꯊꯥꯖ ꯀꯧꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯀꯟꯅ ꯅꯝꯃꯛꯏ ꯑꯗꯨꯕꯨ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯦꯠꯅ ꯂꯣꯜꯂꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯛ ꯇꯨꯛ ꯂꯥꯎꯅ ꯆꯦꯟꯕꯒꯨꯝꯅ ꯇꯧꯔꯛꯏ ꯃꯅꯤꯊꯣꯏꯒꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯛꯏ ꯏꯃꯨꯡꯗ ꯊꯥꯖ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯊꯣꯏꯅ ꯊꯣꯡ ꯑꯗꯨ ꯃꯈꯥꯗ ꯑꯁꯨꯝ ꯌꯦꯡꯊꯔꯛꯄꯗ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯅꯤꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯗꯨ ꯎꯔꯨꯕꯗ ꯃꯁꯥ ꯑꯗꯨꯗ ꯇꯨꯈ꯭ꯌꯥꯎ ꯆꯨꯡꯉꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯎꯈꯤꯕ ꯊꯥꯖꯅ ꯐꯝꯂꯝꯕ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕꯁꯤꯡ ꯑꯗꯨ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯛꯏ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯑꯩꯅ ꯎꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯆꯃꯝꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯗꯨꯞ ꯗꯨꯞ ꯂꯥꯎꯅ ꯌꯩꯔꯛꯏ ꯃꯅꯤꯊꯣꯏꯒꯤ ꯃꯁꯥ ꯑꯗꯨ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯏ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯀꯥꯈꯠꯂꯛꯏ ꯑꯗꯨꯕꯨ ꯑꯀꯤꯕ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯇꯨꯡꯍꯜꯂꯤ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯤꯟꯕ ꯍꯧꯔꯛꯏ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕꯒꯨꯝ ꯒꯝ ꯒꯝ ꯂꯥꯎꯅ ꯁꯤꯡꯉꯛꯏ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯀꯗꯕ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ